ꯃꯌꯥꯝ ꯄꯥꯏꯒꯤ mining rate ꯍꯦꯟꯒꯠꯅꯕ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯖꯒꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯃꯔꯛꯇ ꯅꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ skip ꯇꯧꯔꯒꯗꯤ ꯀꯥꯟꯅꯕ ꯃꯄꯥꯗꯨ ꯀꯥꯟꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯄꯥꯏ ꯕ꯭ꯔꯥꯎꯖꯔ ꯄꯥꯏꯒꯤ ꯁ꯭ꯄꯤꯗꯁꯦ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯉꯨ sida ꯄꯥꯏꯒꯤ ꯁ꯭ꯄꯤꯗ ꯎꯒꯅꯤ sida ꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ base rate booster reward si ahumsi multiply tawraga si purapna lakpane 0.0838 pi per hour degi base rate haisina kaino booster haisina kaino reward haisina kaino amtang yengse base rate haisina mipum khuding makki pioneer khuding makki rate ama akaknaba rate ama mi khuding makta se apply tawdoini mathang da booster haisida component ahum yawi pioneer masagi percentage security circle ki percentage lockup reward ki percentage si amamam dai mathang sung hairke adegi pioneer reward si diaw khiba reward sigi saruk ne sise reward si the pioneer ki reward ama referral team ki reward ama utility usage bonus hai ama note bonus hai ama sigi mari sina pullaga reward semi hojik sidiyaw riba security circle pioneer dikhange ko security circle haisiga lockup reward haisiga yengseba security circle haisina sida 100% urise sida ekhoina mi kaya masak tai hairiba pioneer singse secure oiraba haibadi KYC tawgadawba asengba masak khanglaba mi siking khaktani yena sakta eba si mi manga sak minimum sakta kadawa mi amamamda 20% kagani mi manga subagi 100% kai sidagi rate ama hengale mathangda mi kem sami sidama leire mathangda akogi mayamna thinariba mining gi speed hengatngai sibudi khangye ba hane de mi khuding bakse ko mining gi speed se kamaina hengat kadagi habase sine ba ahen ba mi mem khangnadrise hojik sidamtang gi yengamge speed hengalaktoise mayamna mi samdrasu hengatpa yaba sarukse sisini utility usage bonus 0.34 sisi kaidagi 0.34 0.5 0.1 kaidagi hengatpa yagadagi haibadu utkeba memda ko adudi hojik silaise pi browser duni pi browser hange sida pi browser se noin ahan ba hang badadi sumain uni so uni aduga sida component ahum lei fireside chatting chat explore ecosystem sigi ahum sida activity tawriba makhai asongi utility usage bonus to hen ganeba si singsi karino ahan ba si yengsiko ahan bada si mebo pai se pai sijinaraga pot leiba yaba dukan gi map neba si prithvi pumbagi pai gi dukan sing su loina sida uni sidana pai sijinaba yaba application sing edi shopping tawba e-commerce game loina makki link neba sina one pai mall haisina pot khuding mak sida yolakpa makhai pai amada leiba yani haineba sigi mayam singse nongmada amuktang changaga ai sida amukutke barter mall hi changaga amuktang yengbiramba
si activity amni ko sidagi ni asomda utility uses bonus ki masing do hengarak toise sidi yong barter mall amani mall sida kari yoli layu haibane te sum yengo ba kai kai lei add to cart si loin yolak toini 6.8 pai da hariba mayam sing se phangani yon ba hodri moisu haji khakta listing hobani aduga mamal sisu kon honga kini 0.008 ka pidak toini aduma leire adudi mayam na tawgado se hujiki pai ecosystem da koina changkhibani ko adugi ecosystem do da Ngamlibamakhei yamna Ngamlibam khoi asomda akoigi pai mining speed to hen gani ba hojik amaga yenge mayamna interesting su oiga ba sigi pai radio je pai radio sisu adum on tawraga thambiyo tabiyo pai radio se kamain tagani adu se takpiye sidi yengo hello tabiyo sida yauriba mayam sing se station ngaktani pai gi station yengo to sida ahan ba sigi Europe ke hairo Europe ki Hungary gi station se free oine ki play torke no magi amo mani tabiyo ba natraga si Korea gi Asia gi se free oine ba ani suba sidi pai piyo harakane ba namu pai piyo harakane asidi namu kinu aduna ahan bagi Afrika gi haro rumba sumba pai here dosing se tabiyo aduma leire amana chatting sida participate tawbiyo sida yengo general English sida mai me amna hi everyone I need help KYC sigi moina hangai bu question sing sida khang bayauragana question pibiro khang dragana question hangbiro saruk yaw haiba sigi activity sida saruk yaw when my KYC will be passed so many question wahai amatadi igano Darogas tabiyo sida nongmagi question amma ani ahum ibiro amana ahum suba lambi amana sida fire site se changaga sise koigi pai gi pioneer singbu tukning thaugatnaba social media mani sida noina post tawning ba tawba yai aduga pornography nude yade kakthalakani sida tawbaraga akoina sida token phangi se somena token khomjin ba yai token ga kona pai ga sinar pasu yai aduga mana sigi fire social media sida mayam sibu pukning thaugat poina token tha ba yai mai token changaga yong ai balance token che 267 lay ko hojik token sikai dai fangi have the 18411 token 418 si sidagi phangani jenga sigi dekho yengre pung manga leira pung nipan leiraga token nipan phangani aduga sida collection tawgani sidagi advertise yengga dawa du token phangga dawa aduga
si chatlaga mingonda thagado sumena ama ani ahum manga pay tawthokib tawre ko sini si tawbasina hojiki ahum du tawbana aduga sida lakani nongmagi sida hengalakani ki sarukche si sarukchidi magi apun basigi sarukamani aduna si sida rate chi kakalakani yariko ma'am nongmagi mining rate chi kamaina calculate tawgada ghabda amtang sandokna takjage sigi excel sida yengo akogi total mining rate se component ahum na pullaga same base rate haiba mane booster haiba reward haiba mane base rate sida mi khudi maki loina mana do ni sidi 0.0048 haiba se si mana do ni si tarakini kona ado kona atopa video da haige mathangda booster haiba component am yaw kibado adugidu yengo si sida yawrise pioneer haiba ma deki pioneer gi 100% security circle haiba ma security circle de ina mi kaya yamna genuine aina masak tai adu haiba ma mathangda lockup percent aina pai si kaya yamna kuino hold tawraga thamdoino kuina thammagana kuina inam piba mana phangba adugida base tawba ma sigi ahum sina pullaga booster si semine si ahum sina pullaga booster si semini mathangi component habadi reward si dam singsi reward si kari kari na pullaga semi referral di maina mi kaya sami adugi matungina aigi nongmagi rate si di effect lakpado adoni ulise mathangda pioneer masagi mathangdi utility uses bonus sigi utility bonus uses bonus si ai tongana sandokna take asidagi ni pai gi speed maru oina laktoise yamna laktoise mi samdabida lakhan ge hairagadi aduna si apunba si pullaga sigi nakanda lerba community tab se asi semaini booster gi apunba pullaga 816 semini reward ki apun pulla 700 se semini apun basigi percentage nongmagi percent hota kanda pungamagi percent hota si tar ini pungamagi 0.2795 sise nagi sina nongmagi pungamagi na sini sin nongmagi ni sigi mayam se pullaga akogi apunba mining rate to semini hojik sida yang referral team se I masing hengat handa tawragi yenge tranga o henbada si honge yengo tranga o henbada ateki referral team se tarani thoyo mi honge sing team da mi yamagadi asi honge ba ko apun bagi nongmada mariga 0.35 phangi kai gumbaina sigi utility uses bonus sida activity yam tawragadi adudagi su si honghan ba yai yoko ai utility uses bonus si yam sijinaraga khar honge adi 0.63 se 0.9 0.5 pangtham thamgi yung 0.9 thamgi adi kaya honge 4.6 se 4.3 do 4.6 lai uhobra hojik ai back chatle aduga mina ani ohenba adagi utility uses na 0.9 adi yamna activity tawba adu ergadi kaya yamna aigi mining rate si effect tawgidu yenguda habedi mi ani khakta samasu utility si yam sijinaragadi yam phangba yayeba
Ile urba 1.88 haibadi point pai ani gi maya da no da phangak toine ba sise em gyan tare ko adagi Jio gi coin nama aina haibado adu Jio Sphere sise kai da phangani Google Play Store da phangani hojiki oina di mamal su kai su am pho leptri sida chalaga download tawraga si tawgani sida namma kanda sign in tawra thorakani sign in tawgani mobile number nickname hapkani aduga loire nong mada coin sing se kamain phangani haibada YouTube yengba Facebook yengba Flipkart si mayam se Google da hana tawrambado tawdabida sida tawbado di Jio coin hojiki utkhabadu phangani news page harasu YouTube yenge harasu YouTube ki nungai bamna hojik YouTube ta changbada any video mi yemu advertise yaura roeba sidi yenga advertise yaura roi aduga si minimize aura tham hoje dum play hoye coin da phangal lei je hojik Jio coin Jio Sphere dagi collection tawgadamni si sida paisa kamain won gani na dragana habade akupa marul li thoraktri mayam ngai minasi Mukesh Ambani gini Jio gini duga mayam pulak na kadang minasi Jio coin su collection taw minasi matang sida losin jarake channel si sampai gi atopa update sodum hapkat jarake subscribe taw biu total mining